tauba mapok kumon thoram City Convention da pangthokre. Tom Cable TV Minister Karam Shyam na launch tokre. Chief Minister N. Biren Karam Shyam T.S. Shyam Kumar Yauna MLA kaya ngasi tongan-tongan ba pungfam da Delhi da paisingkre. Amadi July mga faubagi manungda appointment letter pidrabadi Chingi district singda blockade yauna khongjang kaya changsilagani haina lengakta warning tokre. Speaker Waikem Chana Manipurda ILPS ki changsilakli ba khongjang adu aranbani haina lana sandokiba adu athuba matamgi manungda sengdoraktrabadi haina JCILPS ki convener Y Dilip Kumar na haikre. Kurumjari Times of Manipur News miyeng tabiri ba pumnapu Elizabeth na taramnok chari hauzik miyam da pau sandok na pizari. Tom TV ki Tom Cable TV ngasi KFNPD Minister Karam Shyam na miyam da haunabi matung ina launch tokre. Lamjingba Group asi society amada thazaba sagatpa group amani. Group asi ngasidi state asida yamna maru oiba role ama loba haurakle haina Karam Shyam na fongdokre. Wafam asi ngasi Lamjingba Group ki ahum lakshuba mapok numit ki thoramda fongdokhibani. Palace compound da leiba City Convention da pangthokpa thoram aduda Lamjingba Group ki chairman Jackie Sanasam amadi director Waikom Herozit na president amadi guest of honor oina saruk yaki. Chief guest oina saruk yakiba Minister Karam Shyam na makha taraduna ahanba thengnabada Lamjingba Group asi staff yamlamde adubu hauziti tongan ba department kunhumdoi rom leiduna miyamda service piri. Lairik laisu hairaba naha lising amaga chani rom mafam asida thabak tawduna set asigi miyamda kanaba kaya piri haiba tabada asuki matik nungai. Group asigi manungda thaknaba ising yumda yohanba chatok sasin tawbada nungainaba cab service piba affordable housing gi kanaba piba jewelry yauna miyamda kanaba kaya piba ngambasi asuki matik fai masina suning bagi wakhalon piba ngamgani. Hauzikti group asina state asigi summit lon fagat hanbada achoba mateng ama fangba ngamle amaromda naha kaya su thabak piba ngamle. Kathokpa amaga loina na group asigi luchingba sing amadi staff sing na honabadagi ngasidi mai pakpa ngamle. Tamjana mafam ama oire haiki. Ngasi Lamjingba Group na sibogi stage lai se maroina kathokpa haiba potki mami ma aina tabu ui. Men Lamjingba gi mai pakpati kathokpa du ne. Aduga yamna transparent laina thabak singji taurakpa aduga yamna leverage oibagi mami ma tai adi paisa duna thabak adu khak tawgadamane haibagi wakhalonda nataba Lamjingba Group se Manipur gi khunai da yamna mangjin thaba prajagi thajaba sagatpa yaba adu adi group ama ohendaba yade haibagi wakhalonda laibiriba staff listing amaga sanigi contribution haibase management kangmuna kaidonga de su kofum thokte aduna good management lay badagi Lamjingba Group mai pakpani ishorna su thaujan bibo isunu hena mai paklakho. Lamjingba Group na miyamgi seva tarokpa chai ahum pharakpaga mari leinana chief guest okiba Minister Karam Shyam na balloon thangatuna yaifa pauja supiki. Group asigi board of directors singna group asi hena fagathanaba wafam kaya su fongdoknaki. Chairman Sanasam Jackie Mangang na haikibada staff singi honajaba amadi miyamna nungsibiduna chahi ahum miyamgi seva tauba fangjaba asuki matik nungai. Pumna makpung ngamkhay leitana thagachari. Mamangi chahi ani shuba foundation day da miyamda group asina thabak oina pangthok chage haina thamkiba wafam sing adu thabakta onthok le haiba hai. Group asina state asida natana Gorgaon da office ama hangna ba hotnari masida natana Malaysia da group asigi office ama hangdokle. Makhata na China ga mari sagatna ba mafam adudasu office ama hangna ba hotnari. Telaba matam asida miyamda thakna ba ising yumda thinduna fanghanba ngamle. Masida natana affordable housing gi khudong chaba piba ngamle. Makhata na group asina mathangi Sangai festival nangnaba 5-star hotel ama miyamda khusanna ba honari.
ana ayeki lamda mateng pangnaba August thadagi hospital amasu hangdoklagani North East ki oina private medical college ama hangdoknabagi thabaksu lokhali masida natana mahai masingi lamdasu mathang chahidagi school amasung hangdoknaba honari lamjingba group ki office jauna atopa office su leigadaba lamjingba trade center amasung thamnaba honari pumnama asi mapung phanaba honabada miyamgi mateng changi haiki tension jarakpada upcoming project ta koi hotel and resort private limited haidi hotel si koi almost construction finish amadi ngasai gi interior gi work si ma loisan jaraga next year gi before sangai festival ahead ta koi launch tongna ba plan leijare aduduna hairu si gi kutang da haidi mayamna koina haidi luxury oiba food habit aduga party gi oiba lifestyle sing se koina hairuba 5-star level gi oiba sugumba develop torok sida haiba khudong cha si mayam da dum pijage habsi man thamjage loyan hospital da koi haidi hana ari yamna liraga holamaba koi gi langor view charitable clinic si koi lamjingbo group na acquire tawjaraba matungda lamjingbo hospital and medical research institute haidana koi re acquire tawraga masi koi functional oina lakliba August tagi hojragani aduna haiba sidasu aikoina ato lairiba healthcare gi industry jidagi kitang top na aikoi first IoT based healthcare hospital in entire northeast oigani khalle adumba sumba projecting lairi loyan na aikoi haiba sida layang bo matamda haidi scheme khara zum tholkani haidi hana haidi akoi health insurance policy ju lairi ado insurance makti akoi gi oiba company leitabni na koina scheme oina semaga hairu sida koina package semaga yamna haidi lair daba thidana chap mana ba mong da koi treatment tawbagi yamna paisa sangdabida affordable oiba mota Technical session ki saruk manung chana group asigi makhada leiba tongan ba department tara taret ki PowerPoint presentation su piki chahi asigi manung da thabak ningthina tawba employees shortlist singdagi khwaidagi faba oina lamjingba cap ki pebam sanada piki loinana group asigi oina employees benefit scheme si miyamda laukthokhi Lamdam asigi miyamna lo nangangna rambadagi ngasidi Chief Minister N Birena Luchingba BJP gi chungsina balenga asigi manungda Luchingba sinana bagi lalong kan khalakle haina fong nangangna bahaurakle oirakli ba irang asina leitana famba ngamdraba Chief Minister N Biren CAF and PD Minister Karam Shyam Horticulture Minister TS Shyam Kumar yauna MLA kayasu ngasi tongan pa pungfamda Delhi da paisinkhre Tom TV na fangba pau ki matung inade Chief Minister N Biren ngasi nungthil Delhi da chakhi aduga CAF and PD Minister Karam Shyam Horticulture Minister TS Shyam Kumar MLA Olukhoi Khetrimayum Bira K Robindro Haikham Dingko Satyabarta Thokchom Sorokhaibam amadi Sanasam Bira tongan ba pungfamda ngasi Delhi da chakhibani hairi Panba yabadi langa asida yauriba cabinet minister yauna MLA kaya Delhi da luchingba sinnaba kem tawduna leiribani nahan chief minister na kaukiba langa paiminariba minister MLA singi oiba mifam mapung fadabadagi matam kaktana yaithokraba matung ngarang cabinet minister sing masing sudana cabinet mifam pangthoktuna warep kaya lokhiba laikhrabani Manipur State Assembly ki Speaker Y Khemchana Manipur da ILPS ki changsiliba khongjang adu aranbani haina lana sandokhiba adu athuba matam gi manungda sengdoraktrabadi JCILPS amadi lebak miyamna akanba khongjang changsilagani haina ngasi paumi singa unaba amada JCILPS ki convener Y Dilip Kumar na phongdokre ngasi nungthil JCILPS ki office ta paumi singa unaba amada Y Dilip Kumar na makha taraduna kumja lisingani tara taret ki September tara da Assam da phongna pauche dainik purdodaya speaker na phongdokhiba wafam adu JCILPS na akan bamong da yaning de haiba yauna wafam kaya phongdokhi Committee Nipan semaga changselakpa khongjang seisida aikoina lepang miam dagi su tengbang ni bagi thaba makana changsilli masida aikogi tongan ba maikei dagi adu maruina home department dagi police department dagi hairiba aikogi volunteer singa sina miam dagi tengbang ni ba changsinba sidaju mapung phana cooperation pibiu haibisima miam khangna appeal tawjari aduga sigumba miam humna pangthokodoriba miam humna saru yagadoriba
July ki tang nipan 2019 ge sigumba mari rak suba Robin Hood ki ningsing thawram ase lepak miyam humna saruk yabiu mapung phan si haiba apil simaga thabjari Paugi marathana atenba break ama lozari. Hello. Hello. Pakhong ama chalake. Chalune. Chahi amagi plan tawge haradi. Oh, phau pambi thabiyo. Okay. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da adum changne na coaching tohanba. Mama paga cha manana warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su puthokraba. Khwaidagi chawba, nanba, khwaidagi phaba school. Last pakhong. Kari school no. Slopeland Public School Khongjom chumabra. Chumme. Yam khangi ko. Yes, only Slopeland Public School Khongjom. Chakhumgi kolik singbu mafam chana taru tanana thamnabagidamag laizare nungzengi stainless steel na chanjaba modular kitchen loina na kitchen trolleys amadi makhal kayagi kitchen rack singsu nungzengi outlet store kaisampat laisom lerak machin mayai lambidagi fangbiragani hena kupamarol gidamak aikogi phone number 9077124214 da contact tawirau. Break himatung da taram nokchari. Lakliba July ki chaichat manga faubagi manungda kumja lisingani tara humdoigi police constable da khallaba candidate lisingani gi appointment letter pidaba thoklabadi chingi mafam kayada makhal makha kayagi khongjang sangsilagani haina Ukhrul district candidate Thorai Sang Muibana lengakta section wa thamkhrei DPC gi fan lauthokrabasu ngasi faubada appointment letter pithoktana leibagi mayokta ngasi kaisampat leimajam leikai community hall da candidate singna chathakiba wakat mifam aduda saruk yakhiba Thorai Sang Muibana makhata na haki chahi kaya DPC gi fal haidoktana leiraba matung haidokrabasu appointment letter pithoktana leiba asina candidate sing amadi imung manunggi miyoi singda awaba kaya mayok na hale haki ngasi sumaina punna leirise ekhoigi appointment letter pinaba appointment pinaba han leirini date 5 ki July date 5 ki manungda appointment letter bidati ekhoi akan ba khongthang changsin kani haise thamjari candidate singna wakat mifam chatharaba matung chief minister gi banglo tamna rally chana bahonabada police na athing ba piduna chanhan khindre madugi tungda numidang wairam pung manga rom taba matamda su candidate singna kaisampata pullaba matung rally chana bahonaki madudasu police na thingduna chathan khide mafam kayada haksel gi tengbang analayeng amadi atai atopa khudong chawa kaya ama fanghale haina lengakna makhau pongna laurabasu Technopol district ki manung chanba aimol tampak hariba mafam asidadi analayeng gi maikeida aduki matik sothaduna leiri khul nifu gi mathakta khundaduna leiminariba mafam asida doctor amata yaudana supnatagi ANM ahum khaktana PHSC chalairi aimol tampagi village authority Khosilian Songthu Aimol na haikibada Aimol tampag asida punna khun nifu lei khun nifu asigi analayeng asi supnatagi amata ngairaba pambay asi Aimol PHSC asini adubu laibak thibadi hariba PHSC asi doctor amata yaudana nurse ANM ahum MTW ani CHO amana chalai duna leiri Athu akaigi ana ayek yawba matamda awat pakaya leibana hariba PHSC asina mathau tawbada achauba khoro amadi oiri mamangda chief minister oiramba Okram Ibobinasu PHSC asi PHC amadigi thakta semgalagani haina thajaba piramlabasu ngasi fawba thabakta onthok piraktabana aimol khunja kaya awaba khudong chadaba kaya mayoknari haina mahakna haiki nakalamaromda aimol tampaki chief CH Pasona haikibada Chahi khudingi laina laichat kaya sandorakpa matamda veterinary hospital leirabasu staff amata leitabana sa san loibana mapung oiba senfam oiriba khulasigi miyoi singdadi achauba khudong chadaba ama piri haujik leiriba veterinary asigi lam asisu sarkar gi lam nate khulna sarkar da sizinanaba pikhibani mathau pangthoklaroidaba oiragadi lam asi loksilagi haina mahakna pendaba phongdokhi
अथुब मतमदा चीफ मिनिस्टर अक्रम उबवी मसामक दसु डेट शोक पंद्रसु लागा मासी हेल्थ सेंटर से ओहलनी है मसा पौबना फील्ड से चंगा येंबीरबनी अदु फाउबद हिक फाउबद कलसु तौदे अदु ओइबना असुमाइना थंबै सरुक ओइरदी साइ हाइरी बुगुमना अखोय तोमदसु नते प्राइमरी से अखोयना डोनेट तौर खुन पीबनी लमसे थंबीदरसु यारे हाइबुंसु अखोय प्रयान चिंग तम अनिमक्सी कानब बफमनी मीसु कुंग ताबा अदु अखोय से नुवाइतबा अमदी लुचिंग देन अफब लेते एमडीसी फजब लेते एमएलए लेते अखोय से आइमो लाइबा जाति से मसिंग यामदबा जाति अमनी अखोय सिले लिबसी लिसिंग मंगा अखोय डिस्ट्रिक्ट एसिदा खुनगा मापन लई चुरचानपुरदा अनि लई सनापुतीदा लई अमरा मदुन अखोय एमएलए काबदी ngमदरबनिना अंगम मदुन दुन नंतरगा कइन तौरे अखोय से दुसी बिदुना यारबदी मसी बतिक चान तबक तौबियु हाबिसी अखोय गा पामबनी लिसांग सिटना लमदा मसदा लेंगा की नाकोंगदा AMTUC AMGEO ना थमखिबा वाफम तासिनदना लेरखलिबा सिगी मायोक्ता लाकदरिबा जुलाई थागी तांग अमदगी अनिदा पाक्तकनना मास कैजुअल लीव की खोंगजंग संगसिलगनी हाइना ngasi बाबुपरादा लेबा Joint Administrative Council of All Manipur Trade Union Council AMTUC amadi All Manipur Government Employee Organization AMGEO na ogi head officer pangthokiba paugi mifamda council asigi secretary general Longjam Bikena phongdokre Longjam Bikena makha taraduna kumjat 1975 ta RK Joychandragi matamdagi hauna fourth pay chana hanba hokibadagi makha tana CM Nupamachagi matamda 5 pay amadi 6 pay commission chana hanna ba khona rakpada ikui kuidana matam adugi lenga ki luchingba singna chana hankhiba ngaktani tawbatobu ngasi paliba lenga asina thengkhang manga thokna kayarak ta tawramlaga ngasi fawba tasinadana laisinba asi yamna pende taliba charter of demands 22 gi manungda lengakna akhanaba 12 hana chana hanbiyu haina kayarak khanghan khiba laikhrabani modern column kan lokthokhraba tung da am unagani na unabagi ya bibiyo na koina appointment check tawdana appointment piyo na koina nasage haijadana appointment jum pira ab appointment jum pira appointment si amuju cancel si toro matung da akoi si chun unadana postpone toro amu unagani na koida thajaba pira media gi report gi matung ina cabinet ministers trying to live matung da taru ama absent oire amukshu ahum mamu ani mamu soi to ahum chakre ahum kidang ai ore karigumba 7 central page chatlaragadi हानगी ड्यू डे अमसुंग डे अमसुंग DR सिंगसे अखोइगे ड्यू लेबे यादब अदो होजिक लेबे डे अमसुंग DR गी ड्यू लेबे पोजीशन जी अखोइगे फर्स्ट मार्च 2019 दगी अखोइगे डे दु बुक त लेबे डे चार्ज से मयान जु लेजरे सिदा लेजे अखोइगे 141% ने अखोइ नुजि लेइस अदो सेंट्रल गे डे लेबना 6 पे की कंपोनेंट दा 148 अमल लेबा और 7 पे द 12% लेबा अदुना सेंट्रल एम्प्लॉयीसिंग का स्टेट एम्प्लॉयीसिंग का खेनरिबा डी दो सी 19% खेनरिबा 19% डी खेनरिबा से मछि हान क्लियरेंस तौर मतुंग द 7 पे एन्जॉय तौगदबने अदु अदुगी वाफम दि ngangi ka du puthok yaudab डी ड्यू लेरगा 7 पे इंप्लीमेंट तौब यादे सुंबा मयाम से मतुंग द अमन थोन बिदनबा अखोई लाखदबा जुलाई की तांग अमा अमसु अनी से निमिनी योइबा मास अखोई प्रोटेस्ट अमा ओइना अखोई मास के जेले लौरगनी हाइबा वाफम जिदे अखोइना मयाम द थमजनिंगी से Board of Secondary Education Manipur Bosem asigi mahiroi singdagi sel lawba yanaba parikya gi che yengbada atamnana sohel labra haibagi chauna chingnaba leire Bosem na lawduna pangthokiba chahi asigi oiba class 10 gi parikya thakiba mahiroi ama nauna che yengluba matamda 22 shuba position taramle haina lyrically yengba makhale kaidagi mahiroi RK Sutan gi mabok RK Danapatina ngasi paumi singa unaba amada haikre mahakna haiki chingnaba kaya leibadagi Bosemda mahiroi Sutamna tongan ba subject mari nauna che yengluba matamda maitai mayek amadi social science subject da mark mari hengalakhi Hauzik 22 shuba position da leirabasu Bosem gi website da semdokpa leitri thawong asi lenga ki mari leinaba singna micheng changaningi haiki Manipur sida lairi haiba masing ja asuki matik chahi gi hel haiba khangagadi
oza afaba masing hena thangotpiyu mamit mana singba mak yengbada soiroidaba oza matik chaba oza thambiyo aduga satra se hai hai ba masing hengalakpani oza afaba amu hana sumaina recheck tokdana ba board ki oza matik chaba khanbiyo examiner singdo ai isudagi nate isu mayam am hawrkini hoje handaki thagiba parikha sidaida akhoi di sumaina check ta horure pendaba kayam yarongane khalle ai wakhanda pendaba singdudi moide mathamoi sidaida dum leirane ba isu lai ka khaiba kokthong amya hoi soidaba su armaya board ke sa soiba moise loina makto yamandena soigi bani thawaina amabu line lu na hena khanbadi oiramoy moise thawaina tawbadi oiramoy aduga masi soidana ba tawbiyu adagi moina mu press ta karida noi tawbirakanu hai ai imong nupina chatpada ado press ta tawrak pas mai tawba habase makoi da hunba nate makoi bu tawba nate khangju khanganinge moi da su lebak miyam da su khanganinge khoina sahi khuding sumaina thoktana ba tawdana ba se ado akoi gidi amu hanna mane seida di ire subject hele number hele loina phare tawdabu angang singji da makoi da penda ba pokhi ba se kanana singbi dawrige ba board ke makai de moi jo nungai tawa kan sum pressure gum de le ma de board ke ke tawni na board result mang da haido ba ko to ko adagi CBSE ki hana haido kre ko to kre adagi adugum le ma de adu jo mayang ni na sum soyo je nungai tawa mang de jo adum sigum gi situation je thengna gre ana mathang tawo da dum section of the Tarongani Adujo, a Karagana, when a section hunting buggy, a palm pontos. Khwaramban Kaithilgi Akoi Bamafam Singh da Thokaning da Batodok Singh, Toktanaba District Police Imphal West na Lokalakpa Section Taurangi Saruk Ama Oina, City Police Station Yamanung Chanba, Nagamapal Hindu Hotel, Mamangdagi Kasturi Thong Fauba Park Sanathiva Hombagi Tabak Chathakre. District Asigi Additional SP Operations AZ Sarma gi mityeng makada Imphal West Police Commando Bazar Unit na numidang wairam pung mangaga minute tara mangadagi mangaga minute yangkai manga fawba chathakiba operation aduda punna miyoy chani ga tara manga rom masa masagi saktak che puthokhanduna masak khangdokpagi thabak chathaki maduda masagi saktak che yaudaba miyoy kun makhatana verification chathanabagi damag City Police Station da sinaki Nakal amaromda ngasi numit yungba matung pung amaga makhairom tarakpa duwaida Thobal Police ki team amana miyoi ama kani kilo aniga konana nongpok Sengmai Police Station gi manung chanba ngamukhong bridge manaktagi fari hari farwa miyoi adudi Winnershan Kaising chahi kuntra taret apokpa Paul Kaising Kaihau Village Kangpopi District tagini makha taba ain gi oiba thabak sing lokhatnabagi tabak nongpok Sengmai Police Station da farwa polam singa konana sinakhre hari Ngarang numidang wairam Bisnupur Police Commando na Moirang Lamkhai area da achat awok sing frisking checking chathabada aina thingraba lalhoba lob KCP MC Nongdren Khomba group ki active member ama fare hairi farwa miyoi adudi self style Laishram Gunamani Elias Guru Elias Pamhaiba chahi kuntranipan army number 3116 apokpa lekhidraba L Razen Kongba Laishram lekai dagini Makhatana ain yoiba thabak lokhanabagi damak Moirang Police Station da sinakhre hari Tongan ba mafam singdagi local club Mairapaibi amadi police ki kangbuna yungau amadi yungang kaya konana miyoi kaya fagat pangamkhre Thodok sing asigi matangda Tom TV na pangba paugi matung inadi ngarang numidang wairam Fanjakhong area da maikai adomgi miyamna nisagi mayok da chathakiba khongjangda Fanjakhong mamang leikai turen mapal da leibi Tongbram Lolini Devi chahi nifutaru mapuroiba Rajen gi mayumdagi yungong liter chamaga yangkhai fagat pangamle hairi Amoromda ngarang numidang pung 8 ka minute kunlom taba matamdasu Thobal Police ki team amana Khangabok Lamlong Bazar da leiba Elangbam Nityai kauba miyoi amadagi beer bottle kuntranipan all mong full tara all mong half bottle kun OC blue quarter mari Glan master bottle tara fagat pangamle fagalaba polam sik adu Thobal excise da sinakhre hairi hairok police ki kangbuna su ngarang numidang waram hairok part 1 haitu popi lekai da chathakiba drive tasu miyoi anidagi yungau amadi yungang fagat krei Pawasina hai lekai adumaktada leiba khundrakpam Pasuram chahi kuntra taret apokpa subol yung ong liter kuntaret ka konana faki
Madugi tungdasu laikai adumaktadagi ningthaujam screw chahi kuntra homdoi apopa rasmani ken beer kunmanga amadi yungau singa loina na fagat ki hari. Yaripok police ki kangbu nasu Yaripok bazar dagi mioi ama yu liter chamaga konana mioi ama sufare. Farava mioi aduna andro khunau dagi puyam ibe TV chahi kuntra taruk mapuroiba dananjoy kawi. Thogdo aduga ikan kanadana charangpat mamang laikai da leiba hidam ichan bi kobi nupi amagi mayumda excise department ki kangbuna thibo humbagi thabak chathabada yu sungbada sizinaba bright korfu taxi amadi yu sungnaba thonglaba chak amadi polam kaya phagat pangamle hairi. Paugi marakta naten babre amamuk logzari. Gitam University Visakhapatnamda BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Break matungda taram nokchari makhataba pauda mathang thagi mangada pangthokadariba disturbance free educational zone demand degi magoinana mahitam fam sang singda ayat apan yaudana free zone ohenabagi wakhalonda lamdam asida leiba tongan ba school college singi mahiroi sing amadi miyamga khana nainaduna bab taminabagi awareness campaign ngasi hogdokre. Coordinating Committee on Disturbance Free Zone demand mapung oiba thongdang loduna hogdokiba campaign adugi ahanba sarukta ngasi airport road laiba Comet School, Messi Explorer Academy, Extra S School, Harvard School amadi Little Flower School da chatuna mahiroi singbu campaign asigi matangda mamutana khanghanki. Ngasidagi hauduna chahi chupa chathagadaba awareness campaign adu haudokladuna Coordinating Committee gi member body ama oiriba Desa Mayailoisangi Vice President Namairakpam edition at Lamdam Masida Tokliba Makhal Makha Kayagi Thodo Watok Sing Namaram Oiraga Mahay Tamfam Sang Singda Kudong Chadaba Kaya Tokan Batanatana Mahay Masing Tambada Mapung Fahan Bag Ngamdre Masina Maram Oiraga Lamdam Masibu Chaukat Maikaida Purakpada Tinta Lehaki. अखोइना ngasi hauraga tongan ba school sing tongan ba college sing akoi education institution sing stage da khoi masida leiriba mahiroi sing siga masigi matang da khoina khanan neina ba hari basida kaidum kari maram gi damak akhoina sigum education gi maru oiba aduga education sector stage da sigum bagi campaign am disturbance free zone ohen gada bani habagi campaign am chathara ise masi kari maram gi chathare bino haibadugi akoi gi keno idea share to minaba madugi campaign dugi sara omoina khoi school sing gi class sing da changaga khoi class sing da leiriba khoi mahiroi mayam siga madugi interaction program tawagi khoi program se khoina ngasi dagi amuk masi khoina amuk resume to jabani hana mamang chathabudugi makha tarakpa campaign gi part amoina Ngasi haudokiba awareness campaign adugi matangda Comet School changangai gi mahiroi memthoi laisramna chathariba campaign asina mahiroi oiriba aikhogi wakhalda leiramba chamamnaba kaya adu kokhan batanatana thokliba thogdok wathok kaya na maram oiraga academic session amadi syllabus loisanba ngamdabagi awawa mayok nai haina phongdorakhi. Tigi kara kanda nutigi chang naina tamdrabadi lachisu hairoi nomakak para kanda haidoba natte ada disturbance yamna thokpa asigumbai matangdasu khaina satra moina phajna khangjala kanda laik tamingai matamdai laik phajna tamba cooperation phajna pinaba mayam adumbai matangda khara sangan takpirame tamkya Manipurgi ariba school singi manungda ama oriba haukiba chahi 1935 ta linkhatkiba Wawagai High School bu Manipur lenga ki school fagat hansi mission da yaurok tabagi mayokta semkiba Joint Action Demand Committee on School fagat hansi mission for Wawagai High School na ngasi ayuk pung manga dagi hauduna Kakching district ta kaukiba pung nifunipan ki banna maram oraga Wawagai area da chauna kaiba pikre Ban nasina maram oiraga Wawagai fauduna service tauriba gari sing chenakidre Wawagai kethel kanakidre adum oinamak lanai gari sing di chatnaki
ban manungda Wabagai High School mapada school asigi mahiroi sing amadi ima ibel singna lambi thingna batholakpada mafam maduda hanana deploy tawduna leiramlaba Kakching Police Station gi Additional SP Law and Order Lunkhomang Khongsaina Luchingba Police Personnel singna lambi thinghankhide. Chahi Nauribi Nupi Macha Home Ngasi Ayo Anganbada Masa Masagi Mayumdagi Thokibadagi Thiba Khangdana Leire Taudo asi Ngasi Ayo Pung Mari Rom Taba Matamda Hangang Police Station gi Manung Chanba Luang Sangbang Mayai Lekai da Thokibani Thiba Khangdana Leiriba Angang Nupi Macha Home Adu Lekai Adumaktadagi Lairelakpam Susil Lairelakpam Premjit Amadi Lairelakpam Ganagi Macha Singni Makhoi Ahum Chahi Tara Nithoi Rom Tamak Ngariba Ngaktani Hairi Makhoi ahom punna chatminaramba yai haina thajanari angang sing aduna mayum da gi thokiba matamda chithi amamam iraga thamlami chithi sing aduda chap manaba mawongda dance tamba chatkani haina irami hairi athengbada fangba pau amagi matung ina thiba khangdana lerakhiba angang ahum adu paleldagi fangle hairi Oinam Kendragi Manung Chanba Oinamda Ising Fangdabagi Wathok Ama Leiringai Cherakta Oinam Water Supply Scheme da Paikaliba Thabak Singh Manipur Pollution Control Board ki Chairman Galoinana Oinam Kendragi MLA Oiriba L Radhakishorna Hakthengnana Chatuna Yengsinkre Khongchada duda Radhakishorna Phongdorakhibada Lamda Masida Paikatkadoriba Achauba Water Supply Project Paikat Jingai gi Marak Asida Hana Leiriba Scheme Asigi Leiriba Pipe Sing Ngasi Maktagi Check Tauraga Semjil Lagani Amadi Tangai Fadava Ising Pinaba Honaragani. Stegina 15 days ki munungda Great Bim Lakpa Amadi Hariba Wall si Semba Ayak Togani. Hanagi scheme Jiki Makada Leriba Singa Se Akoi Pore Wanamgi Akoibasida round Akoi side by side Kaire Haragan Ising Pibaki Tabuk Lakadoriba project Atobasi Laktring Edesu Akoi Ising Kragadi Takpak Wanaba Hibatare Hadi Namnamak Pitak Bangam Drakasu, a quay Magaina and Toroga, success with an equi, Pitak Sakani. Lomi Ichil Inau Singna Agriculture Department gi Harloba Matamda Isa Isagi Amadi, Lopugi Lofamgi Pata Xerox Amadi, Aadhaar Card Loina View Haina, BKS Manipur Pran ki General Secretary Telem Darana Ngasi Manipur Press Club ta Paumi Singa Unava Amada Haikre, Mahak na Haiki, Lomi Singda Harpiba Matamda, Lofamgi Pak Chauba Yenglaga, Harpiga Daba Maramna, Lofamgi Pata Yengba Changi, Lopuna Su, Lomi Singda, Su Lofamgi Pata Xerox Bibi Haiki. Yuga Loina, a koi project Hari, Madu Manipurgi, Yumdong Kudimute Yubi, Mangamata to Taraga, Yubigi. Kudung Tiban Nangiba, Yubigi Paisa, Crowd, Manipuri, Haidu, Masi, Kanaba, Kisan Sangana, Yam, Kanat Sanganjari, Masi, Soinogi, My Park and Enkali, Master, Project Hagre, a Kozik Dili the Salaga, Project to get the Kulinaba, Minister Kanganaba, a Koi Kisan Sangan Kana, Honajari. Tongan ba polam kaya puthokli ba MI company na Bharat ki awang nongpok state singda masaloi sang chama hangdokraba matung ngasi state asigi oina kwa kaithilda MI gi anoba store ama hangdokhrei nongna hangdokraba store asida company asigi anoba polam kaya su phanghali Manipur State Livelihood Mission Department of RD-PR Government of Manipur gi makhada thabak phangdaba mioi singbu masabu thabak pizaduna semitlon fagat hanba haiba pandamda yaripok top chingthagi akoibada leiba nupi oibi singi oiba self help group kuntrama thoina saruk yaduna semkiba village level federation mangal pibagi ahanba anniversary kam general body mifam ngasi yaripok top chingtha community hall da pangthokhrei Thauram aduda Tulihal Jilla Parishad Member K. Inaucha Devi, MSRLM ki State Mission Director Y. Robita, Mangal Piba VLF ki President S. Ragini Devi, Maira Pabi Lup ki Secretary Ibetombi Amadi, MRB Yaripo ki Manager K.H. Amarjina Athoiba Mithunglen Singh oina saruk yakhi. Athoiba Mithunglen gi oiba warol piraduna Jilla Parishad Member K. Inaucha na haiki, SHG asi mai pak pahibasi lamda masida leriba miyam sing maru oina nupi oibi sing asi apun magi saktam ama sagat pa da mai pak le habi yai maram asina SHG asi mai pak na bahona se government ki tongan ba scheme kaya leriba sisu punna hona minaduna launa na bahona minasi isagi senthok lejana bahona si haki
Question Design Blueprint Model Question haiba hiramda numit mangani chatharakpa workshop ngasi loisinkhre. SCERT gi Evaluation and Exams Reforms Unit na senduna DMC campus sa leiba EduSet Hall HTTI da pangthokpa loisinbagi thauram aduda SCERT gi Joint Director HOODDO Jim Golden Thinguzam HTTI gi Principal Laishram Gambir Singh amadi All Manipur Private School Welfare Association ki Advisor N Tombana Thauram-apu ina saruk yaki. ZEO John 2 gi makhada leiba Primary Teacher Yangkhairom na saruk yakiba workshop adu loisinbagi matangda Jim Golden Thinguzam na haikibada numit mangani ki workshop asina oza singna achoba mating amadi piba ngamlagani. SCERT na chahi amada pangthokadaba work program athubada semduna lauthokna bahonari. Mahiroi singbu oza singna nungsina loina biduna tungi afaba mahiroi oina bahona minasi haki. Paugi marakta naten babre ama muklokjari. Smart Universal Academy da class 9 tamlibi mahiroi Elangam Reshma Devina Indian Space Research Organization na sponsored taukiba Sri Harikota amasung Nesak Shillong da pangthokiba Young Scientist Program da mahakna group leader oiba group aduna identification of water by satellite imaging haiba project asina second position tarakpada school management teaching and non-teaching staff Smart Universal Academy na nungaiba amasung apenba pungdok. Break himatung da taram nongchari. Union Minister Independent Charge for Sports and Youth Affairs Kiran Rijiju na haikre awang nongpoki state singda sports college natraga campus sanaba oiba central government ki thausil amata paikhatpa leite. Wafam asi mahak na ngarang Lok Sabha da phongdokibani. Hiram asigi matangda Shillong Lok Sabha MP Vincent H Pala House up puthok hairi. Palana Manipurda National Sports University link bagi matangda hauzik leiriba fibam amadi masigi damak thada senfam di matangda Rijiju di wahang tauki. Ngasi Jammu amasung Kashmir gi Bulgam district da security force singya khuthokna bada lalhoba ama hatpa ngamkhre. Akaknaba pau fangbadagi security force singna Central Kashmir gi Budgam district ki manung chanba Kralpora Chekpora area da lalhobathi humbagi thabak chathabani haina police ki pau amana hairi. Search operation aduda lotuna leiramba lalhoba sing aduna security force sing ki maikaida nongmai kapsilakpadagi nakal ani ki marakta kapnakhi maduda lalhoba ama hathi hakchang adu mafam adudagi lokhatle haina pau asuna makhata na hairi. Jammu amasung Kashmir da makhatana tha taru amaga President's Rule thamjinaba Home Minister Amit Shah na ngasi Lok Sabha da hiram asigi matangda warep ama launaba prastab tawkhre. Prastab asi paikhaladuna mahak na haiki state adugi assembly dissolve tawkhibaga loinana election commission na chatliba chahi asida Jammu amasung Kashmir da nauna mikhal puthoknaba warep lauba Leirabanina July 2018 makhatana tha taruk amaga state aduda President's Rule thamnaba haibasi tangai fadaba oiri. AK-47 rifles ani yauna tongan ba polam sing lalon bani haiba nupi ani yauna mioi ahum sports utility vehicle SUV gari amada tongduna lakpa Assam gi police Arunachal police amadi CRPF ki apunba kangbuna Assam gi Dibrugarh dagi fare hairi. Farava nupi ani adu Arunachal Pradesh ki Chalang district ki Bijoy Nagar dagini. Farava nupa aduna adugi mamingna Trayo kawi. Mahaksu Arunachal Pradesh dagini. Aduga gari adugi mapuna Badrul Alam Jairam village dagini. Mahak Assam Rifles ki ex-serviceman ni. Miyoy ahum adudagi AK-56 rifles ani magazine pouch mari rifles links tara mga amadi local herbal medicines bag ani fange hairi. Maharashtra gi Nasik district ngasi nongmanini ki mamangdagi nong leptana chubana maram oiraga chahi tara nipan khakta ngairiba nupi macha ama chahi yangkhainithoi shiraba ahal ama laikhidrei. Pimpalas village ta chahi tara nipan khakta ngairiba Rupali Voy akanba nonglei marakta braja tarakpaki thaudokta laikhidabani. Anishuba thaudo aduna Mumbai Naka area da thokibani. Laikhidraba Puvapa Khalal Dukan amagi manakta nong thuptana leiringaida electric pole ama tarakpatagi maina chingduna laikhidabani hairi. Ngasi ayu anganbada New Delhi gi Rohinis Kanjawala da BJP gi Malila Morcha gi worker amadi mahaki machanupa bo sagai gi miyoi amana nongmaina kaplamlei. Rani chahi Hongfu amadi mahaki machanupa
Netrapal Kawi, Makoi Animak Saros Hospital da Laikanari, Laikanariba Ras Rani gi Fivam Luna Leri Aduga Machanupa, Netrapal gi Fivam di Kudong Tiningai Oidre Hari. Taudo adu da Chenariba Mioi Adu Masakang Bangamle, Taudo adu Lamgi Chayan Nabat Laibadagi Tokpo Oigani Haina Police ki Pauna Hari. Ngasi nungtil fong ki ba pau che singda kari kari maru ba pau yoke bagi habdu mayam pun amuk miyang taminasi. Kanglaipa ki maira ILPS ki demand aradmani hai ki speaker Khemsal Manipur gi miyam gi yeknawani numit ahum ni mungda sengtok jobni social boycott tawrugani JCILPS speaker Y Khemsan chief minister oigani hainarakli BJP gi ruchingba singadi CM binet musingtok pamdri oinam water supply scheme sengwatna bulupa kur kulumdoi leire Radha Kishore CM binet minister K Sham Kumar Delhi the passion tre oinam long PSC mapu panda basap manare kunjashi pandam lupsing Manipurda ILP chanaba mathau tade haiwa speaker Khemsan numit humni gi manung damyam sengdok kadabani center gi ruching basing chanbi na basa thariba lalong se Manipur yong thokpani Dilip Kumar lenga nga sahi asigi epin amadagi 7 pe satnagani hairiba si yaning de kumja lisingani tara truki January amadagi satnagadabani JAC lakli July amadi anida mass casual lipi kongjang sangsilagani lawmi lupsin pusindur pangal karhalasi dara wakat mifam athubada appointment letter piu Kangla Pao Manipur lenga ki sarang na bathu matamda loshinaba CM Bill amadi minister ML Singh Delhi chatre employee singitari suba central pay pinaba order thokre tarak suba memorial lecture pang thokre walking chatkiban bi masa ahum mang khibagi palen police rescue tokre wabgai high school gi banna wabgai area da kayo pikre district level da har yon bi mahuta block level da yon biu dara singh Paujel JAC of M2 amadi MGO na July amadi anida siswak strike sa tharagani lawmi singna awaba tarwa miyam da punna leminasi telem dara lawmi da harpi da politics tobigano Radha Kishore na oinang water supply scheme yang sinkre lanmi ga kuthong na terrorist amashire Aroi pada maroi ba pau amuka na pizari Lamjingba Group ki ahum lak shuba mapo kubon thauram city convention da pangthokli Tom Cable TV Minister Karam Shyam na launch sokrai Chief Minister N Biren Karam Shyam TS Shyam Kumar yaw na MLA kaya ngasi tongan ba pongfam da Delhi da paisingrai July mga fawbagi manungda appointment letter pidravadi Chingi district singda blockade yauna khongjang kaya sangsilagani haina lengakta warning tawkre Speaker Y Khemchana Manipur da ILPS ki changsiliba khongjang adu aranbani haina lana sandokhiba adu athuba matami manungda sengdoraktravadi haina JCLPS ki convener Y Dilip Kumar haikre Ngasigi oinadi Manipuri pau matang sa loizare miyeng tabiriba singbo amuka na khurumjari